ꯆꯠꯅꯕꯤꯕꯨ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ Boundary issue haibasi Manipurgi yamna maru oiba issue amane ngamkai sambal ningthina khadrabanina yumthangnariba lebaksingdagi lo khaina illegal immigrant mitop mirancha kayana masing khangdana changsilakpana ngasidi aikhoigi miyamna makhal khudingmaki chaithing fanglibani haina Kumbi Assembly constituency da lakadaba Tarahumdoi Suba Manipur Legislative Assembly election da candidate ama oinanaba thawrang tawriba Moirangthe Meghachandrana phongdokre wafamasi ngasi marirak suba oina Assembly constituency asigi polling station 29/10 gi praja miyamna angamba phau amadi cell gi mateng pangbagi tharam ama Kumbi Municipal Council gi Ward number 8 ki Kumbi Lerak Achauba Ima Phawibi Community Hall da pangthokhiba mifamda haikibane 29/10 gi polling committee na sinduna Kumbi Block Congress Committee KBCC gi President Narem Bimol yauna miyamna saruk yaduna pangthokhiba tharam maduda Moirangte Meghachandrabu amatta oina sawatuna INC da nauna yawraklaba polling station asigi miyoi singda Meghachandrana Congress ki lengyan yanduna harau taramna okhi Boundary do ninchi nungai khadrabadina mapalamdagi koi Burmadagi oibiyai Bangladeshdagi oibiyai tongan ba thangnaba yum thangnaba leibak singsidagi sangsilakpa atuma mitop kaya illegal immigrant hanisi maduna masuk dominate tawrakanda aikoi sing kaya kokthoga aduda aikoi makhal makhagi nisha kokthoga makoi ni khunta silaga tongan aikoi hawjara mamahok uwa aikoi mahi maro mayam se sum taksilaga tongan makhagi sen tananaba narco terrorism haidna sen tananami damta aikoi mayai ka ba aikoi hidak kenoji thaba nisha ji thaba nisha du lalon magi damakta aikoi na nongoi paiba geng kangbu amaga paisa sauna tanba adu aikoi Manipur da laiba Maman jam karapan nahasing sida natna Manipur ka thanglaba lamdam kaya da India ki mafam kaya da aikoi nishaji yola kanda aikoi ki nishaji ki sumhamna Manipur ki sing da lairiba tongan mafam sing district sing da osilakba Paugi marak thatna atenba break amatang laujari 2026 ki oina isa-isagi Jupiter Blessings phangnanapagidamagta Infinite Intuitions Energy Private Limited Uripokta Brihaspati Well Activation Pack phangbiragani Brihaspati Well Activation Pack asibu laubibasingi oina lakliba February 1st week ta pangthokadoriba Universal Money Manifestation and Well Activation ki class yawba matamda 11,000 vote class asi 6,666 ta yawbagi khudung chabasu pijari reading tawbining ba singi oina 299 da pre-booking tawbirakpa yaragani breaking matungda taramna ukchari makhataba pau pizari Mamang Jahigi March Tagi Hauduna Kanglei Peoples Against Narcotics and Psychotropic Substance na Mayai Kabanisagi Mayokta Chatharakpak poster campaign gi sarugam oina ngasi Kanglei Panas na Nambol Kaithel da poster campaign pangthokre Masagi Jahi kunhumdoi Sudruba Singda Inkhalak liba Mahiroi Singda Mayai Kabachinjak Makhal Amata Yonbiganu Pibiganu Public Place da Mayai Kabachinjak Churup na Chingba Amata Sizinabiganu Iramdam Asida Leriba School College ki Akoiba Meter chamagi manungda makhal amatagi mayai kabachinjag yonbiganu iramdam asida isai nongmai harau kumai amadi thodok wathok singda makhal amatagi mayai kabachinjag yauduna pangthokpiu school college amadi lekai khungang singda leiba club organization singna mayai kabachinjag ki maramda awareness program sing pangthokpiu amadi icha isu sing sembada aikhoi punna thodang lominarasi haina thaba poster sing Kanglei Panas Mayai Loishangi General Secretary Wahas Pundre Mayum Nambol Kaithal Lukmai Sinthalupki Secretary Y Santi Nambol Apunba Nupilupki Executive Member El Sumila DPUVO Nambol Youth Wingi VP Khomdram Sunil Amadi Kaithal Fambi Sangna Saruk Yaduna
Nambol Kaithal akoibada koina chatuna poster sing thedki poster campaign aduga mari leinana Kanglei Panas Mayai Loisangi General Secretary Wahas Pundre Mayumna Fongdokibada Tungi Yumbiral Orakadoriba Nahasing Asidi Nongmanongmagi Nisagi Ipakta Irak Nabagi Chang Wangkalakliba Asi Aikoi Amatta Oiniletminaduna Tungi Yumbiral Singkal Hosi Haiki Chaliba Jahi Lisingani Kuntaruka Sida Class 10 Kagadaba Kangluki Irang Nasokhalaba Seltumgi Awaban Anglaba Mahirui Singidamak Thau Enterprises na sponsor Tauraga Lemna Tha Ahum Sathagadaba Maths ki Foundation Course Ngarangdagi Imphal West ki Ghari Makhale Kaidaleba Thau Enterprises ki Office ta Haudokre Foundation Courses si Haudokpaga Mari Lenana Thau Enterprises ki founder cum proprietor oidibi Ningthauzam Ongbi Bina Kumari Khangimbamna Fongdorakpada ngasi haudokliba foundation courses sigi pandamdi haukiba jahi lisingani kunhumdoigi May 3 haurakhiba Kanglupki Irangna awaba taraba mahiroi singi yenglaga Thau Enterprises na angamba mateng khazuktang oirabasu pangjabu oina asigumlaba foundation courses si lemna sinjabane hairiba